पिकनिक की मफम ले रहे नोंग्रेन की है हमां सोमना कंदल है हैप्पी लैंड सोमना कंदी हैप्पी लैंड ओइद्री मोशन बिदा बा सगोल कन्नबैदमक्ता लाखो खोंगचत सिदा यावरकपा क्लास 9 खतंग कारिबा अखोगी इनोपा अम थेंगनरे याम नुंगाइसिना सगोलजे मागी मामा तौरगा थौबा तंबीबनेना हारे दुगा मामादगी हौरागा मागी नंग ओजा मिंग पेबा साउलिन साउलिन ओजा साउलिन दा मुक सगोलजे थौबा तमे अखोई चही अनी गुम थौरे ओजा साउलिन गा तौरगा अरे फजन थौदरे माना को अदुदगिदी आर्मी बॉयज की नोटिफिकेशन गुम थौला मे थोय को ओके नोटिफिकेशन दुदा माना चंगा येंगे सगोल थौना अदु आर्मी बॉयज की सगोल थौबगी लमदा हाइतारे आदा सेलेक्ट तौरे मा क्लास 9 बो कारे अदु आदि कमाय सगोल कमाय थौरिगे होजिकसा आदा 1 day amada 8 hours सगोल थौजे अदुगा 1 day da अदुजु day evening दनिको अदुगा morning routine जिना अयुक तगी पुंग मरी अदो हगला पुंग मापन अदो हलागा 10 दैना 2 स्कूल चलगा अमुक हलागा 4 to 7 pm मुक अखोय हलागा अखोगी डिनर गुंबा तव खरपज तव लाइक कमाय पाइबा लाइक स्कूल चलगा पाइ अतै मतम सगोल थौदर लेरे होय अदुना सगोल सिदंग सुम थौबदा अदु मणिपुर सगोल गा आगे सगोल वाम कना हेले आगे सगोल दी हेले ना फन वांगम गनी को अखोय सिदे सगोल मचानी याम नुंगाइसिना आदा सगोल अदुम थौर लेरे थौना कई याम लौरे हाइतने याम हाइरोने आई गोल अनीगा पोलोगी मेडल अमगा फंगजरे गोल अमना हेक्स कौबा मसाना अदुदा लौजरे अमना ड्रेसास कौबदा अदुगा पोलोगीदना रनर अप ओइन लौजरे नेशनल दा सही नौरीबा क्लास 8 7 8 तमी बांगांग भोक्ता अदुम सगोल जे थौरगा सुंबा आर्मी बॉयज त चंगदना लाइक तंबा याबा अदुगा सिगुंबा सगोल जे खोने सगोल जे पक्था थादो लेबा रोड तक पुंगन कुल लेबो उरंबई वाने अदुबो सगोल दगी कैरियर सेम याय हाबजिमा नो पाजिदा अदुम लेरे सगोल द गोल लौरिसिने ngasi सगोल थौबा तंबा मथौ तार है खर तमुगी अदु ngasi की सगोल की सगोल कंदबा यादे हाबजिगी लाकपजिदा लुचिंगिसिना अखोगी सार नेत्रजित लेरे लुचिंगा लाइने मा थौदरगा ngasi दे थौर लाइने अदु मथांगी सागी मिंग खंगद्रि आई अपुंग खमन आई पोलो प्लेयर ने जिकी आंगांग दि केशोसान की मामा ने अदुगा सिना अखोगी हजिकी केशोसान की मपाबुंग पोकपीबा पोकपने चही क्या सुबिरगे बेदा 55 सुरे अदो सगोल चही क्या दे थौबिरे इनो 2020 दगी थौबा होजरप अदो चही तरुक द ngai ko पाजन थौगरे yang थौगरे ngasai so अदो मिंग हाबिउ ने वाइसिरा उलपक्तगी हाय एचपी को 2022 दगी थौबा होरपने सगोन जम पामजाबा अदुगी दुम ए अखोय थौबा यागदो यानी दुम एवरीबॉडी वेलकम ने सगोन ने दुम पामजरगा दि सगोन दे थौजु हाप्त्रे अदो ऑफिस चपदा सगोल चपदा के गाइगे ए अदु दि बेस्ट ने ओके अदुगा याम अंगांग ओइना सुम यौबिरकपदा कोगी इजननि सु यौबिरे इजन हाइजिरो इजन हाइजेमो को इसा हाइजिरा पर अदो मिंग कई हाबिउ ने आइगे मिंग कममयम विकास सिंगी चनु को आई सिंजमचा मखानी थोजम थाइदे क्याम कुइगे सगोन थौबिरकपा था फाद्रि हाइरिने दुदि को yang थौदना सगोन ताब्रि यावग्रबा अमुक्तंग याव होने साइकिल थौबदा साइकिल तुद्रदि हाइते दा अदुगी तातने सेलगी मिंग हाबिउ आई मिंगना एशरा सग्रपम आइना सगोन थौबा चही अमा फारे ngasi kanan harakda yawino साउलिन हारकबदे आई तमी ओके अदुदी ओजा साउलिन हाबदो सिलेरे सगोल थौबगी ओजा ने अदो ओजागी मखादा खोइ तम्यानी ना हुजि अंगांग क्या तम्बिरिगे होइसे अंगांग मक्ति हाइबा दे ngone मथक सावे ओ अदो स्टूडेंट छात्र छात्र मंगा अदुमाय ले ओके मसाम सा सगोल पुरक नत्र इसा पुरकते आइगोन दगी लब पुथौबा तो सगोल क्या लेबिगे सागी सगोन अराउंड 26 दुमाना असल मसे आती कमाई थाइबा अदो मसे चाकसे अदुम खरा मा थादोक यावे जिंदे थम्बो जावे अदुदी आइना सगोल तमनिंगदि ओजागी मनाकता लाकबा काय काय मफमदे लाकदगे सगोल तमनिंगगदी थांगोइबनगी चाउसिंग काबम मनाकता मणिपुर हॉर्स राइडिंग एंड पोलो एसोसिएशन ना गेट अमा थारगा लेबनेबा अदुगी लंपाकी
ꯂꯝꯄꯥꯛ ꯑꯃ ꯆꯥꯎꯅ ꯂꯩꯒꯅꯤ ꯑꯗꯨꯗ ꯂꯥꯛꯑꯒ ꯑꯍꯟꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯝꯃꯅꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯊꯦꯡꯅꯔ ꯋꯥꯔꯤ ꯁꯥꯔꯁꯨ ꯌꯥꯔꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯁꯥꯎꯂꯦꯟꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯃꯁꯛ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯍꯦꯛꯇ ꯇꯥꯟꯅꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯈꯔ ꯑꯉꯥꯡ ꯑꯣꯏꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯂꯥꯛꯈꯤꯕꯅꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯒ ꯑꯩ ꯃꯤꯡ ꯃꯛꯁꯤꯗꯝ ꯇꯣꯇꯣꯕꯥꯏ ꯑꯩ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯩꯅꯦ ꯑꯗꯨꯒ ꯉꯁꯥꯏ ꯀꯟ ꯊꯧꯔꯤꯗꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯒꯣꯜꯗꯤ ꯇꯥꯕꯗꯤ ꯌꯥꯎꯈ꯭ꯔꯕꯣ ꯁꯒꯣꯜ ꯇꯥꯕꯁꯦ ꯑꯍꯥꯟꯕ ꯇꯧꯕꯗ ꯁꯒꯣꯜꯗꯒꯤ ꯅꯥꯟꯊꯔꯒ ꯁꯒꯣꯜꯒꯤ ꯈꯣꯡꯅꯦꯠꯇ ꯄꯜꯂ ꯆꯦꯟꯕ ꯌꯥꯎꯈ꯭ꯔꯦ ꯑꯁ ꯑꯗꯨꯗꯤ ꯃꯊꯪ ꯀꯥꯎ ꯀꯟꯅ ꯆꯦꯟꯈꯤꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯁꯨ ꯌꯥꯡ ꯊꯧꯔꯛꯄꯗ ꯃꯥꯁꯨ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯑꯝꯇ ꯃꯁꯛ ꯈꯪꯖꯒꯦꯕ ꯑꯧ ꯑꯩ ꯃꯤꯡ ꯃꯤꯅꯥ ꯀꯨꯃꯥꯔꯤ ꯆꯍꯤ 2-3 ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯝꯕꯅꯤ ꯑꯗꯨꯁꯨ ꯊꯧꯗꯕꯅ ꯑꯌꯥꯝꯕꯅꯤꯗ ꯍꯧꯔꯝꯃꯒ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯄꯨꯔꯥ ꯊꯧꯕꯗꯤ ꯑꯣꯏꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯐꯌꯥꯝ ꯀꯩꯅꯣꯕꯨꯗꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟꯕꯨꯗꯤ ꯂꯩꯔꯦ ꯑꯗꯣ ꯁꯒꯣꯜꯗꯒꯤꯗꯤ ꯇꯥꯗꯕ ꯅꯨꯄꯤꯗꯤ ꯇꯥꯗꯕ ꯑꯁ ꯌꯥꯝ ꯇꯥꯏꯗ ꯀꯃꯥꯏꯅ ꯇꯥꯔꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯗꯨ ꯇꯥꯔ ꯍꯩꯔꯛꯏꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯂꯔꯅꯤꯡ ꯁ꯭ꯇꯦꯖꯇꯗꯤ ꯌꯥꯝ ꯇꯥꯏꯌꯦ ꯑꯗꯨꯝ ꯀꯩꯅꯣꯗꯒ ꯈꯥꯡꯖꯩꯕꯨꯡꯗ ꯁꯥꯟꯅꯕꯗꯒꯁꯨ ꯑꯗꯨꯝ ꯇꯥꯔꯤꯅꯦꯕ ꯇꯥꯔꯒ ꯁꯨꯝ ꯇꯥꯔꯒ ꯁꯨꯝ ꯍꯩꯔꯛꯑꯦꯗꯣ ꯑꯗꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯑꯣꯏꯁꯨ ꯇꯨꯁꯜ ꯍꯩꯔꯛꯏꯗꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯩ ꯁꯣꯏ ꯍꯥꯏꯔꯁꯨ ꯂꯥꯏꯌꯦꯡꯅꯕ ꯂꯩꯔꯤ ꯍꯥꯏ ꯈꯜꯂꯒ ꯑꯗꯨꯝ ꯊꯧꯔꯤꯅꯦ ꯄꯥꯝꯖꯕꯒꯤ ꯉꯁꯤꯒꯤꯁꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯕꯤꯔꯦ ꯀꯟꯅꯁꯨ ꯊꯧꯔꯦ ꯌꯥꯝ ꯊꯧꯕ ꯄꯥꯔꯇꯤ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯃꯦꯗꯥꯝ ꯆꯥꯎꯕꯒꯤ ꯃꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ ꯆꯥꯎꯕ ꯑꯣ ꯈꯥꯉꯕꯣꯛꯇꯒꯤ ꯊꯧꯒꯠꯄꯤꯔꯛꯏꯔꯣ ꯉꯁꯤ ꯁꯒꯣꯜꯁꯤꯕꯣ ꯑꯩ ꯁꯒꯣꯜ ꯈꯥꯉꯕꯣꯛꯇꯩꯗꯤ ꯊꯧꯒꯠꯂꯛꯇ꯭ꯔꯦ ꯁꯤꯗꯩ ꯑꯗꯨꯝ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯛꯏꯔꯣ ꯁꯒꯣꯜꯁꯦ ꯏꯁꯥꯒꯤ ꯑꯃꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯗ ꯄꯥꯝꯖꯔꯕꯅꯤꯅꯀꯣ ꯈꯥꯉꯕꯣꯛꯇ ꯑꯗꯨꯝ ꯊꯝꯃꯦ ꯑꯣ ꯁꯒꯣꯜ ꯀꯌꯥ ꯂꯩꯕꯤꯒꯦ ꯁꯒꯣꯜ 2 ꯑꯣ ꯆꯍꯤ ꯀꯌꯥꯗꯒꯤ ꯁꯒꯣꯜ ꯊꯧꯕꯤꯔꯛꯑꯦꯕ 2020 ꯍꯧꯕꯅꯦ ꯑꯗꯣ ꯂꯥꯟ ꯑꯃꯨꯛ ꯇꯧ ꯑꯗꯒꯤ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯇꯧ ꯂꯥꯟ ꯇꯧꯕꯗ ꯁꯒꯣꯜꯁꯨ ꯂꯦꯞꯄꯦꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯅ ꯂꯥꯟ ꯇꯧꯕꯁꯨ ꯌꯥꯝ ꯐꯠꯇꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯁꯒꯣꯜꯁꯨ ꯌꯥꯎꯅ ꯂꯦꯞꯄꯅꯤꯅ ꯑꯣꯀꯦ ꯉꯁꯤ ꯌꯥꯡ ꯊꯧꯕꯤꯔꯛꯈꯤꯕ ꯄꯥꯔꯇꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯆꯥꯎꯕꯁꯨ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯨ ꯑꯝꯇ ꯃꯁꯛ ꯈꯪꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯒꯥꯏꯖꯤꯂꯨ ꯒꯣꯜꯃꯩ ꯑꯩ ꯀꯕꯨꯏ ꯅꯤꯉꯣꯜꯅꯦ ꯑꯩ ꯀꯩꯁꯥꯝꯊꯣꯡꯗꯒꯤꯅꯤ ꯀꯨꯏꯗꯔꯤ 2022 ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯍꯧꯔꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯄꯨꯂꯤꯁ ꯇꯤꯝ ꯑꯣꯏꯅ ꯁꯥꯟꯅꯔꯒ ꯄꯣꯂꯣ ꯇꯤꯝ ꯐꯣꯝ ꯇꯧꯔꯒ ꯄꯨꯂꯤꯁ ꯇꯤꯝ ꯑꯣꯏꯅ ꯁꯥꯟꯅꯕꯅꯤ ꯄꯨꯂꯤꯁ ꯃꯔꯛꯇꯅ ꯑꯌꯥꯝꯕ ꯊꯧꯋꯦ ꯁꯒꯣꯜꯁꯦ ꯑꯗꯣ ꯃꯤꯆꯝꯁꯨ ꯊꯧꯋꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯆꯥꯎꯕ ꯊꯧꯔꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯒꯣꯜ ꯊꯧꯔꯒ ꯂꯩꯔꯦ ꯂꯤꯗ ꯇꯧꯔꯒ ꯂꯩꯔꯦ ꯃꯦꯗꯥꯝ ꯍꯣꯏ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯁꯒꯣꯜ ꯊꯧꯕꯤꯕ ꯌꯥꯅꯤ ꯉꯁꯤꯒꯤ ꯌꯥꯡ ꯊꯧꯕ ꯄꯥꯔꯇꯤꯗ ꯃꯦꯗꯥꯝꯁꯨ ꯑꯃꯅꯤ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯉꯁꯤꯒꯤ ꯂꯨꯆꯤꯡꯕ ꯁꯥꯔꯁꯨ ꯁꯒꯣꯜꯗꯣ ꯐꯖꯅ ꯊꯧꯕꯤꯔꯦ ꯁꯒꯣꯜꯗ ꯇꯥꯕꯗ ꯌꯥꯎꯈ꯭ꯔꯕ ꯁꯥꯕ ꯑꯩ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯣꯐꯥꯔ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯥꯗ꯭ꯔꯤꯕ ꯑꯗꯒꯤ ꯑꯩꯅ ꯄꯣꯂꯣ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯄ ꯈꯣꯠꯄꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯂꯩꯔꯝꯕꯗꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯥꯕꯨꯡꯁꯦ ꯃꯥꯕꯨ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥ ꯅꯛꯅꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯧꯕ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯐꯥꯎꯗ ꯁꯣꯐꯥꯔ ꯈꯔ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯁꯥꯟꯅꯕꯒꯤ ꯑꯣꯔ ꯏꯀ꯭ꯋꯤꯁꯇ꯭ꯔꯦꯟꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗ ꯁꯨꯝ ꯇꯧꯒꯦꯅ ꯁꯨꯝ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯕꯨꯡꯒ ꯂꯩꯃꯤꯟꯅꯕꯗꯒꯤ ꯍꯦꯟꯅ ꯄꯥꯝꯁꯤꯜꯂꯛꯀꯅꯤ ꯇꯥꯛꯄꯤꯕꯗꯒꯤ ꯐꯖꯅ ꯍꯩꯔꯕ ꯀꯩꯅꯣꯅꯦ ꯕꯦꯁꯤꯛ ꯌꯥꯎꯅꯀꯣ ꯂꯣꯏ ꯔꯨꯜ ꯑꯃ ꯌꯥꯎꯔ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯨꯂꯤꯁꯀꯤ ꯄꯥꯔꯇꯤꯗ ꯁꯒꯣꯜ ꯌꯥꯝ ꯇꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯃꯄꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯥꯒ ꯊꯦꯡꯅꯖꯔꯨꯕ ꯑꯗꯨꯗꯩꯅꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯂꯦꯌꯥꯔ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯂꯞ ꯇꯧꯔꯒ ꯄꯨꯂꯤꯁ A B C ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯩ B ꯇꯤꯝ ꯌꯥꯎꯕꯅꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯟ ꯄꯥꯔꯠ ꯂꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯑꯩꯈꯣꯏ ꯈꯔꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦꯅꯦ ꯁꯤ ꯑꯩ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯃꯐꯝꯁꯤꯒꯤ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯈꯥꯡ ꯑꯗꯒꯤ ꯌꯦꯟ ꯃꯌꯥꯝꯒꯤ ꯑꯍꯥꯎꯕ ꯁꯤꯟꯕꯤꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯥꯔ ꯂꯩꯔꯦ ꯁꯥꯔꯒꯤ ꯃꯤꯡꯗ ꯑꯝꯇꯪ ꯈꯪꯖꯩ ꯑꯩ ꯃꯤꯡ ꯔꯣꯃꯦꯁ ꯀꯧꯖꯩ ꯑꯗꯣ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯅꯦꯇ꯭ꯔꯣꯖꯤꯠꯁꯦ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯥꯅ ꯇꯥꯛꯇꯅ ꯕꯪꯀꯤꯝ ꯍꯥꯏꯅ ꯏꯃꯥꯟꯅꯕꯒ ꯂꯩ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯁꯨꯝ ꯁꯒꯣꯜꯁꯦ ꯇꯝꯃꯒ ꯑꯣꯖꯥ ꯔꯟꯆꯟ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯎꯔꯛꯄꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯊꯧꯕ ꯁꯨꯝ ꯍꯩꯔꯦ ꯁꯒꯣꯜꯗꯣ ꯐꯖꯅ ꯊꯧꯕꯤꯔꯛꯑꯦ ꯉꯁꯤꯁꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯥꯔꯤ ꯁꯒꯣꯜ ꯑꯩ ꯉꯁꯤꯒ 3ꯔꯛ ꯐꯖꯅ ꯇꯧꯗ ꯉꯥꯏꯔꯦ ꯑꯩꯒꯤꯗꯤ ꯇ꯭ꯔꯦꯛꯀꯤꯡꯗꯤ 2ꯔꯛ ꯁꯨꯔꯦ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯄꯣꯅꯤꯁꯦ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯩ ꯍꯧꯅꯦ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯅꯁꯨ ꯌꯥꯝ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯣꯖꯥ ꯃꯌꯥꯝ ꯀꯩ ꯇꯧꯔꯒ ꯀꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯉꯝꯕ ꯌꯦꯡꯁꯦꯅ ꯁꯨꯝ ꯍꯣꯠꯅꯖꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯦ ꯆꯥꯛꯀꯁꯨ ꯐꯖꯅ ꯆꯥꯔꯦ ꯅꯣꯡ ꯃꯔꯛꯇ ꯆꯥꯛ ꯆꯥꯔꯦ ꯅꯣꯡ ꯍꯩꯊꯔꯛꯇꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯇꯅ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ರೆ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯁꯒꯣꯜꯒꯤ ꯀꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯒꯤ ꯍꯜꯂꯒ ꯑꯁ ꯁꯒꯣꯜꯁꯦ ꯁꯨꯃꯥꯏꯅ ꯂꯣꯡꯗꯅ ꯇꯧꯕꯁꯦ ꯑꯣꯟꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯦ ꯑꯩꯁꯨ ꯑꯗꯣ ꯁꯒꯣꯜꯒ ꯌꯥꯝ ꯅꯛꯁꯟꯅꯕꯁꯦ
ngasi na yam nak sanai na ngai sagol u bje main road ta ui kun dana mayam gari na thombiram ba siraga ga leiba dum yam ui ado fazana kankhat pi ba sembi ba sabi ba mathau tari haba jum hajaraga bye bye tum gre ne khoi Manipuri pony ji India da 6 indigenous horse breed amagi manung amani khoi laibak thibadagi khoi Manipuri pony ji endangered ki status ta leire thau su tingdre ado sagol gi yamna ngakpa malai oi sagol je san dawna ju waina de adagi hui dawna ju chikna de nongmata chikna ba waina ba khana ba yaw ba jala ai amta udri sagol waina ba sagol khana ba ado kamai to bu jano apata khangbiragadi haibiyo adu si koi sagol khar nungsi jaba adagi sagol bu yokhatning ba koi khar punjal laga mayam ji awareness am tawje na koi horse trekking je thobani Kyrgyzstan Mongolia adadi sigumba event aje tourist na yam pamba adu khoi Manipur dadi isagi sagol lei leina khoi sigi potential aje khoi na realize tawde adu sigi wakhalon je ma mayam do hongak da ba na khoi si sinjabane ba khoi sai lai ba jida mayam da khoi sagol je yokhatsi sagol je nungsi ji khoi culture ni khoi na haurakpadagi dum yaurabani ga sigi wakhalon je mayam da haining ba haitare ne asengde khoi sagol gi sum lai chalakri je moigi grazing ground je lai chalakta ba haitare ne aduna mapam da tholaga gari na khara takpi ba sabam lai tabada gi garbage saba mai torga moigi habitat se mangjalak pajida endangered ki list la ibne ba adu ngasi gi event je yam nuai haitare ne mayam na public na ju khara dum sagon thoning ba mi ahal ari bajing na mayam to biram me ba ko somna kanda adagi huji haning de logi na makha ta ba kana puthokpina ba je leitrawa adu ngasi u bisi amna kuning nusi bai tare adu na ngasi gi live si dai ju khitang tanja kudong sa won loroga to mo je oren mate am tang yaujage adu ngasi sak su simbi ni hai sak se ajo injang am tang oi ju nganu tawji hai mayam nganu to ji sinjage to nganu ji de lambi de khangau da nganu phangak pai matang ne Thank you. nganu di soidre tungi haurak iba angang gai je moida ju si sagoli nungsi ba je phahon na ba na tawbani yam interested oi mi ji aure khoi nga sai live ji sagol pulapna kuni thoi ni masida yam experience lai ba sagol aure experience lai ba di polo sana dana di matured oi ba ko phasna mapu masa khanga ba loina ba yar ba di marak tu ju khara soi ha ba tare du ju yauri lak pa je khara loina ba wari ba tar ne ni experience lai tri ba mi am na ka tong ba yaroi da ba adu ju khoi pulap tawra lai ba ne ba adu khoi lai ba route sina Imphal pony farm dagi lae lak phajina khoi lamlai police station da osi duna khoi myam kitang welcome to biraga refreshment masa ma sinbire adu loiraga khoi nongren haiba khungang ji lae nongren dagi hilok khar lai phaja phaja bogai do khoi koirure adu kangajing kar e chining kokti tawraga aduga phawdoraga ukhul road Imphal ukhul road se taraga silaipung myamna khangna silaipung manaki da leibam pham sigi farm ji da khoi laga lunch to bane nong mar ta khang lai u lai go